ngasi Diamond TV gi face to face haiba thorom asida aikoina hadaki kaksingda akoi Aiena Naorem marksi commerce ki oina koi top haitare mana first ni aduga higher secondary examination asida mahakna social media da sme apono mon ubire aduga tonga tonga ba satra mayamarum first aba te te loin yawe adubu mahakki asum na tobudi yawde aduna mahak kumba asi akoina singthani ngai oiba aduga tungda horoliba mahiroi singda makoida akoina inspiration ama mongodagi tamjana bhai tare masagi mayum leitrabasu mandom sagi manakta leirabasu ahalaman singna lokshi pata leiragasu top oirak pasigi da makoina Diamond TV ki family hai tare Yengbiba mayam siga loina na hai tare angam khara khaine sarkar lupa lising kun mahaki mahi masing tambagi damakta खुशी नजरी लोइना तेंबांग बिरकपा पुनो मापुस थागचरी हेना अफबा एफबा सखोटपा को बगाजु पाबियो खुजे पुनो पाबियो अफबा तुंगदा सिदेना माइ पापु पुबिरो हाइदना हाइजरी थैंक यू थैंक यू थैंक यू थैंक यू यारे यारे थैंक यू